ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯩ꯫ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯦ, ꯑꯗꯨꯒ ꯈꯥꯖꯤꯡ ꯀꯥꯡꯍꯧꯅꯦ, ꯑꯗꯨꯒ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯦꯕꯀꯣ꯫ ꯑꯗꯨꯁꯨ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯑꯃ ꯍꯥꯎꯅ ꯁꯨꯔꯦ, ꯑꯗꯨꯒ ꯕꯣꯔꯥ ꯑꯃ ꯇꯧꯔꯦ, ꯆꯝꯐꯨꯠ ꯑꯃ ꯇꯧꯔꯦ, ꯀꯣꯠꯅꯕ ꯈꯔ ꯌꯥꯎꯔꯦ ꯃꯌꯥꯝ꯫ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯦꯔꯨꯛ ꯃꯍꯤꯁꯨ ꯊꯛꯆꯔꯛꯀꯦ꯫ ꯄꯦꯔꯨꯛ ꯃꯍꯤ ꯊꯛꯄ ꯌꯥꯝ ꯄꯥꯝꯃꯦ, ꯑꯩꯗꯤ ꯍꯥꯎꯋꯦꯕꯀꯣ꯫ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯕꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯍꯧꯖꯤꯛ ꯁꯥꯒꯠꯂꯛꯄꯁꯤꯗ꯫ ꯄꯦꯔꯨꯛ ꯃꯍꯤꯁꯦ ꯇꯣꯠꯂꯒ ꯑꯗꯨꯝ ꯀꯥꯡꯁꯨꯁꯤꯒ ꯌꯣꯝꯃꯒ ꯆꯥꯕꯗꯁꯨ ꯆꯥꯛ ꯌꯥꯝ ꯆꯪꯉꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ꯫ ꯑꯗꯨꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ, ꯈꯥꯖꯤꯡ ꯀꯥꯡꯍꯧꯒ, ꯄꯦꯔꯨꯛ ꯀꯥꯡꯁꯨꯒ, ꯕꯣꯔꯥꯒ ꯆꯥꯖꯔꯛꯑꯒꯦ ꯃꯌꯥꯝ꯫ ꯑꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯤꯕꯁꯤꯡꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ꯫ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ꯫ ꯍꯥꯎꯋꯦ꯫ ꯆꯥꯛꯁꯦ ꯄꯥ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯤ꯫ ꯁꯨꯄꯔꯒ ꯅꯝ ꯀꯩꯅꯣ ꯇꯧꯔ ꯃꯥꯜꯂꯦ꯫ ꯆꯥꯛ ꯄꯥ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ꯫ ꯍꯥꯎꯃꯟꯅ꯫ ꯆꯥꯛ ꯐꯥꯖꯦ ꯇꯧꯔꯦꯗ꯫ ꯊꯥꯎꯒꯤ ꯃꯍꯤ ꯊꯛꯄꯁꯤꯗꯤ ꯃꯌꯥꯝ ꯂꯩꯇ꯭ꯔꯦ꯫ ꯆꯠꯂꯒ ꯄꯦꯔꯨꯛ ꯀꯥꯡꯁꯨꯒ ꯏꯔꯣꯝꯕ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦ꯫ ꯆꯠꯂꯒ ꯁꯛꯄꯤ ꯌꯥꯎꯔꯝꯕ꯫
ค่ะเป็นความสุขมาจากเขาไหมก่อนเลยนะชอบที่ตรงมักขยันเขาเปล่าหรือนะไม่ได้อะค่ะเปียกลากระปายได้ไหม